KNAVꯒꯤ Amuk Hanna Ngashi Ayuk Khut Thoknakhre. Kamjong district amasung Kabo tampak anigi lonaba mafamda leiba Manipurgi Yawaloi Lamisinggi base camp amada KNAV amadi Indian Army kanguna hokkiba January 18 landarakhiba thugdokka mari lenana maikei animakta matam sangna akanba khut thoknarakhiba adu matam khara lepluraba ngasi ayuk Amuk Hanna animuda khut thoknakhre hairi. Pauksi asina thajaba yaba mafamdagi phangba paugi matung inadi ngasi Manipurgi Yawalloisinga hana khut thoknakhiba mafamsingda thi humbagi thabak chathabada pata pumtharaba lamgi sana segaiduna machet chaba horamlaba KNAVgi asiba hakchang ani amasu phangba ngapki hairi. Pau asina hai asiba hakchangsing thibagi thabak chatharakpa aduda KNAVgi lamisingna attack torakpadagi maikei animakta khut thoknakhi. Khut thoknaba aduda asopan yawbagi paudi phangba ngamdri. Panba yabadi ngarangsu KNAVgi asiba hakchangsing Manipurgi Yawol lamisingna mai thadokibagi thokdok nekhrabani. Myanmarda thokliba irang asina Teknopal districta nauna Myanmar refugeesing changsalakre. Yumlonariba Myanmarga tainaba bordergi mafamsingda military juntagi lamising amadi pro democratic rebelsingga akanba maongda lan chathariba asina maram oiraga Manipurgi Teknopal districta nauna Myanmar refugeesing changsalakre hairi. Teknopal districta nauna changsalakhiba Myanmar refugeesing ayambana Myanmarda khundaduna leiriba naga ngaktani. Punna refugees 230 rom asigi manungda 130 Anal Purukki miyosingni aduga 50 Tangkhul Purukki miyosingni. Hairiba nauna changsalakhiba refugeesing asi hojik mari leinaba authority-na Teknopal districtki Thangbung Minau khulda saidangduna leiri haina pau asina makha tari. Thajaba yaba pau amagi matung inna hai nauna Teknopal districta changsalakhiba Myanmar refugeesing asi Myanmarda khundaduna leiriba nagasingni. Makhoi numit kharani asida Myanmar military juntana matam kharagi oina saphakhdaba mafam amada leirunaba pautak pirakhibagi matung inna Teknopal district lomda changsalakibani hairi. Hairiba Myanmar military juntagi pautak asi Manipurga tainaba Myanmar border romda khulai paiba pro democratic rebel People's Defense Force-na nauna military juntagi mathakta akanba lan chathakhiba asigi matungdagini hairi. Teknopalda nauna changsalakhiba Myanmardagi naga refugeesing asiga mari leinana Water Resource Minister Awongbong Nimaina lasingduna naga MLA 5 Chief Minister Nongthoma Birenga unaduna wa khanakre hairi. Chief Minister na nauna changsalakliba naga refugeesing asi miyoibagi minungsi yengduna makoigi changjapam pigine haina phongtorakhi hairi. Myanmardagi naga refugeesing Manipurda changsalakhiba asina Myanmarda thokliba lan asi yumlonariba Manipur yauna support piri haibasi takle haina pau asina makha tari. Hojik Manipurda Myanmarromdagi changsalakliba refugeesing 3,100 rom sure. Makoising asi Kamjong, Urkhul amadi Teknopal districtsingda lengak asina changjapam piduna leiri. Hairiba Myanmar refugeesing asi Myanmar Sangai regiongi border areada khundaba miyoisingni. Makoigi marakta nupi angangsing masing yamli. Makoising asi Myanmar lebakta juntagi military amasung pro democratic rebelgi lan hek soknaba horakhibadagi border pillar 32 amasung 102 gi marakta leiba Kamjong districtki Phaikong amasung Squak khulsing asida kumja sok 2012 Novemberdagi hauna changlakhibani. Aduga hojik Myanmar refugeesing asi Kamjong districtki Namli, Wangli, Kaka, Khoronam amasung Phaikong khulsingda saidangpham lawduna leiri haina official oiba pau asina phongtorakli. Kuki terrorist-singna nongmai pairaga football sanabada Manipur lengakna yengduna leithokpa karigino? Manipurgi chinggi lamda lebak asigi chatnariba ain asi chatnadabagum khulai paiba kuki terrorist-singna phongna tholaktuna miyam mamangda ain kaina tawrakpa matamda Manipur lengakna matam chana phaduna aingi oiba thabak lokhattuna chairak piba amadi
ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 12 ꯍꯦꯜꯂꯛꯂꯕ ꯂꯥꯟ ꯃꯅꯨꯡ ꯑꯁꯤꯗ ꯀꯨꯀꯤ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯐꯣꯡꯅ ꯂꯨꯠ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯕꯇ ꯅꯠꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯃꯔꯛꯇ ꯀꯣꯏꯆꯠ ꯆꯠꯄ ꯎꯔꯕ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁ.ꯄꯤꯅ ꯀꯔꯤꯒꯨꯝꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯇꯧꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯤ ꯆꯤꯡꯒꯤ ꯂꯝꯗꯝꯁꯤꯡꯗ ꯆꯠꯅꯔꯤꯕ ꯑꯥꯏꯟ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯣꯡꯖꯥꯡ ꯀꯤꯞꯒꯦꯟ ꯃꯦꯃꯣꯔꯤꯌꯦꯜ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯃꯑꯣꯡꯗ ꯃꯈꯨꯠꯇ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡ ꯄꯥꯏꯗꯨꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯗ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯍꯪꯅꯔꯛꯂꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯌꯥꯟꯗꯨꯅ ꯅꯣꯛ ꯈꯦꯗꯨꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯗꯨ ꯂꯩꯉꯥꯛꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯗꯤꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯌꯥꯟꯗꯨꯅ ꯅꯣꯛ ꯈꯦꯗꯨꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯗꯒꯤ ꯃꯥꯂꯦꯝ ꯂꯩꯕꯥꯛ ꯄꯨꯝꯕ ꯌꯥꯎꯅ ꯁꯔꯥ ꯁꯟꯅ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯇꯁꯦꯡꯅ ꯈꯪꯂꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ꯫ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯒꯤ ꯔꯤꯄꯣꯔꯠꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯠꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯅꯤꯅ ꯈꯪꯅ ꯎꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯕꯗꯤ ꯃꯈꯣꯏꯕꯨ ꯐꯣꯡꯅ ꯁꯧꯒꯠꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯥꯛꯀꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯃꯛꯇꯗ ꯐꯣꯡꯅ ꯀꯣꯏꯆꯠ ꯆꯠꯄꯗ ꯃꯈꯣꯏꯕꯨ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯗꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯁ.ꯄꯤꯒꯤ ꯑꯣꯐꯤꯁꯇ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯂꯥꯟꯗꯥꯁꯟꯈꯤꯕ ꯑꯗꯨꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯁ.ꯄꯤꯒꯤ ꯃꯃꯥꯏꯗ ꯅꯨꯡꯅ ꯄꯥꯟꯗꯨꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯦꯔꯣꯔꯥꯏꯖ ꯑꯣꯏꯕ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯑꯥꯏꯟ ꯆꯠꯅꯔꯤꯕ ꯃꯐꯝꯅꯤ ꯍꯥꯏꯕꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ? ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝꯁꯤꯡꯗ ꯊꯣꯛꯄ ꯑꯣꯏꯔꯒꯗꯤ ꯈꯨꯗꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯣꯏꯗꯅ ꯂꯧꯈꯠꯇꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯃꯇꯝꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯈꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡꯗ ꯆꯤꯡꯒꯤ ꯂꯝꯗꯝ ꯈꯔꯗꯅ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛ ꯐꯣꯡꯅ ꯇꯧꯔꯕꯁꯨ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯣꯏꯔꯛꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯟꯕꯒꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯐꯔ ꯖꯣꯟ ꯑꯃꯗꯤ ꯔꯦꯗ ꯖꯣꯟ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯟꯁꯟꯗꯨꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯈꯨꯟꯗꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯂꯣꯏꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯎ ꯆꯥꯎꯍꯟꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛꯇ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯌꯥꯅ ꯒꯥꯔꯤ ꯀꯌꯥꯗꯒꯤ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯅꯝꯗꯨꯅ ꯇꯦꯛꯁ ꯂꯧꯕ, ꯄꯤꯗ꯭ꯔꯒꯅ ꯒꯥꯔꯤ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄ, ꯂꯣꯈꯥꯗ ꯏꯟꯊꯕ, ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯍꯦꯟꯗꯜꯃꯦꯟ ꯐꯥꯗꯨꯅ ꯄꯨꯔꯒ ꯔꯦꯟꯁꯝ ꯇꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯁꯣꯟꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯊꯥ 12 ꯍꯦꯜꯂꯕ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯅꯤꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯀꯨꯀꯤꯁꯤꯡꯕꯨ ꯐꯣꯡꯅ ꯁꯧꯒꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ꯫